Hauzik Pau Sandong Pizari. Mikhalga Mari Lainana Hairok Tangarang Hingsa Tokri, Mio Emma Nomaina Kaptuna Hatkri, Amana Fibam Tina Soktuna hospitalized Tokri. Like Hidraba Mio Adu Ningtozam Rohit, Taubal College, the third semester Tamliba Mahiroini Hairi. Ngarang ahing Hairok Part 2 Mayay Lekay gi miyamna Nomay Kappa amasung langbagi makontaba fangki. Hairok Part 2 Mayay Lekay de Laiba Rohit na thong hangdoktuna yenglobada manang nakpada maikum upa BJP gi worker ni oigani chingnaba misak amana. Point blank range da Rohit ta nongmayna kablaki maduda Rohit ki apokpa Ningthauzam Premchandra Jahi Yangkai Humdoina sensilakpada mangonda su nongmayna kablaki loinana utupna kanduna tamthina furam ki hairi. Rohit amasung mahaki apokpa Rasmere City da laikananaba pukhalakpada Rohit lambida laikananaba aduga mahaki mapa hauzik aruba fibam da laikanari hari. Laikhidraba Rohit ki imung manung amasung laikai gi miyoi singna thaudok asi BJP worker singna chathabani hairaduna thaudok thofam aduda leiba Manipur Police amani BSF su BJP worker singa loktunaduna Yauraki Haina Maral Sikhibaga Loinana Police amadi BSF na Pibam Adu Laksinaba Hona Kide Hairi. Haukiba Thakara Asida Herok Esida Laklibe Assembly Mikhalga Mari Lainana Irang Kaya Thokpagi Chang Hingatlakli. Yum Kaya Thugaiba Nongmay Kapa Nupi Kaya Otpa Naiba Amasung Journalist Pubana Chingba Thaudo Kaya Thokpagi Chang Hingatlakli. Thaudok asi ngarang numidang pung nipan lom taba adwaita polling number 33 by 39 gi BJP workers singna nauna saba Congress ki poll unit amada nung thomjalakpadagi irang thokpa hawrakhibani haina Rohit ki imung manungna phongdorakli Hairok Kendra gi BJP MLA da TH Radheshyam amasung mahaki opponent Congress ki Moirangtem Okendroga laklibe assembly Mikhalga Mari Lainana muknaba amasung unkhatnaba gi fibam leibadagi irang toina thokli Laikhidraba Rohit ki imung manungna Hairok ta ain leitre amasung Rohit ki mihat asida chenaba mioi amata chairak pidana lemna tokpa yaroi haina phongdoki thaudok asigi matangda Hairok police ta case ama register tawkhre BJP Kanguna Election gi damak mi fuba yum thugaiba nomaina kappa numidang ni yumda changlaga gari mai thaba amadi thugaiba asigumba saramchat asi BJP Herok Mandal na condemn tawi haina BJP Herok Mandal gi president TS George Singh na thadorba cherol amana hairi ngarang numidang Herok ki mafam kharada pak sana khulai paiba fimu setpa mioi nifu yakhairom yum kunmuk thugairambaga loinana mi furambada natana Hairok Part 2 Mayay Lekay de Laiba Ningthauzam Premchandra gi machanupa Ningthauzam Rohit pu minungsi khangdana nongmaina kapamba asigumba thawong asi BJP Herok Mandalna hakchinna lawbaga loinana kanna ninda tawi asigumba thaudok asi amung hanna Hairok ta thokhan bidanaba amasung thaudok asida chenariba mioi khudingmak mari lainaba authority na fagat biduna ain gi oiba matik chaba dandi pibiu haina BJP Herok Mandalna cherol aduda phongdorakli